Thawai Nangom Amadi, A.D. Dalonglai, Haiba Ani Sina. Bilasibu Iba Amadi, Tapi Damdibani, Bilasi Sanadra Pamatanga, Soy Kibalan Kibayargasu, Dimir Bamiana, Napi Gani. Adia Matanda, Bilasibu Tambo Kibana, Mapus Mabakara, Wata Gani, Waro Pidanaba, Mayagi Mapanda, Haidari. Bilasi Oza Hokarage, Bilasi Maming, Irunung Nukamaga, Mani. Duho, yang wali besar. Legenda, tunggu kayak apa begini? Taso, wali itu taso. Taso tuh tidak tahu loh. Cak, budi lala begini. Nu mati dah, sih susah tu sih. Kalau kita nggak tinggi tu sih, hek tengam dah. Aduh, tunggu kayak apa begini nunggu. Taso, tunggu di. Makan makan kado lagi. Hei ma, aduh di tiang kita na. Ya di taso. Taso tuh tidak loh. Nanong lagi deh. Taso wala agak sarage. Nang iskusa na betul sih. Nang masih belum ada penatro. Taso. Nang ये व्यक्ति ada pun penatra. Oh taso. Taso lo thur lagi ko. Taso sih. Menawai kan badat. Betul betul berbagai. Taso. Ay nabi mana drama bisak ayam drama di. Taso nang diwali do. Waram ko. Nang iskusa ba tiang rani ye. Sana sila o. Legenda, nang naging ni baro, tung na batawro, tung sido, mabalakay kasi lagadawre. Hoy taso. Taso mana tuh biru loh. Ay natesi na sila ga. Tum na tahu di taso. Hinaap tumda na, tatong na tumba, karaman umiyaw kragini. Taso. Kami. Taso naman ay po asok na di usibi habase. Ay po sige kau ko sige taso. Ada taso. Ay po mo tambi gini. Kani ba mo ni, tamo ni. Nasay ko. Ay mahalapeda. Lambida. Taso mo kilungaw kita ba. Yang bang dapat. Tingwe. Ay po kasi. Sambi pula. Surawang base. Nato pilon di ba. Ay po kawan siya taso. Asok iyo kung katamase. Ay po usibi ka naso tingwe na kidri. Taso. Ay magi sa kamado. Atong mo kina talay. Legenda, nang munsibido na, matiyang pangbi ba mahakto, nang na, kayo mong nakawaya di. Manawa ba tayo ba matanda? Nayamba ay makikhan na, nang yaamang ba matiyang pangangada ba ni? Yengo, tayo pa na sila hinilibang yuay bakse. Ang mga mamatiyang pangaraga, himinagada ba ni? Miyuay amada, miyuay amadi, yang jauh mematau lari bane. Aduna, ano mga mamating pangana hinagada bane. Nang napamang ang mamating kaya, mo'y napamang ang loy, mo'y napamang ang mamating kaya, nang napamang ang ganinela siyen ba. Sangsara sila, nang gisinhaba na ibagi damak, nang umiyoy ditang sula ba mo ay nang pulang di ba niya na siyen ba? Mo, nang nanamasuya kami sa kihay na makoy na nang mo, samasa sila ginitop pila baso, nang nungay taba kariso, kalano na siyen ba? Hingi ba iyoy ba ay kwese? Kaya itabag na hingi ba no kay ba do? Tayo bang mapuma na di kanina na siya ba? Nang kasong rahay ba mayama siya? Kaya dong nung da, kao ba yadi ko na siya ba? Hoy taso.
ꯇꯁꯧꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯅꯅꯥꯎ ꯀꯥꯎꯖꯔꯣꯏ ꯇꯁꯧꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ ꯇꯁꯧꯗꯤ ꯑꯩꯒꯤ ꯏꯄꯥꯁꯨꯅꯤ ꯑꯩꯒꯤ ꯏꯃꯥꯁꯨꯅꯤ ꯇꯁꯧ ꯑꯗꯨꯅꯤꯅ ꯆꯦꯟꯕ ꯏꯃꯥ ꯕꯕꯥꯅ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯂꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯕꯁꯨ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣ ꯅꯪꯗꯤ ꯇꯁꯧꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯅꯤꯅꯦꯅ ꯆꯦꯟꯕ ꯑꯍꯤꯡꯗꯁꯦ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯅꯕ ꯇꯧꯔꯨꯁꯤ ꯂꯥꯛꯑꯣ Hello? Nuthi? Nana hana kai kai da lograge. Phone haya sumphang thangde. Aina noida ma ga haro na rupa langs manga pikhrab natro. Adama kai gi hudiba hapa ngamde. Kari ne. Noina hata ngamde da tar ka di sendo ai wonang do. Ai adu ba mi ba thirage. Na bu se mi chawa ngam tane. Se, an ji an sin na. Ju ta ti ga. Bukati buto do. Ma ji ne ta sa. Ai ji ni se. Kari hai ba. Adu no sinari ba thaba ga du ko. Ngang he ta hore hai ga. Hen ta ya na tane. Hane ne. Buto do. Ai anu ba ma phirage. Mathang dine. Hilanu. Madu gi mukha do. Khara thina. Mathak ta ba phiru dine. Ai na pa mi se. Se, se bu pini ha ba da. Na na to mo mo ti bolai ti ne. Se bu pini ha. Himaro si jau si poga. Puti mo ke hai bari ni se. Masin da sunate. Samudra si boba. Puna ma ti ga na ma se ke hai ni. Yare muthi. Nani karan do. Na ga le ran. Ai ta ning de. Na sak ni na. Mu ni ba. Chi ba. Sa ni ba sa yam du ga. Na ni ba wa zam du ga. Ai am ta ning de. Kore ne. Ibu anu bikin hote na. Lao ai ngai ra ma ge. Do lo lao ko. Yare thang mai na. Ni ha ko si bo. Mu ngai ko mai na. Ta ba ni cho mi ngai ni. Abri ya ta ko ngai wa ne. Ba ni no ni ha ta ha wa. Sai soe di. Ma na ti ne soe di se. Ai ni ba. Kari ku ba ji da sang ni na khalo. Ma na ti sang di se. Ai ni ba. Sa ti ji chang ga si hawa sa di ni. Bây giờ một thì nhé đâu gì ra nghe bro mà đủ ở không đâu ăn 오자, 나사네, 타박 수고 쳤어요. 오자부, 가도 없는 일이 내가 보러 오자. 오자데 인디폴리스 보다 아까야 대아이나 거리는 하나 된 타가들이가 메리싱이 좀더 부기 때당 띵거 보다 비는 나로기 또 되는 거. 아도 하나 된 타가들이 말다 나한테 바이브 진행이 나가는 거야. 많이 오자. 애기 니만 그러면 나오니 오자. 아도 마지 하나 된 타로이가 아까 그기 메리싱 아마다 마와나 바토 대아이나 오자는 아이네 아도 한다기 nanti mana kalau sih kemai kalau kini ada noda sih na, anda ni biar tu kari ki, nanti kau kau biar kau pribadi, nanti ni kau pesagi nanti sibuk bra, kiri masuk sulat kita ba, anda yang berapa aku, 오자, 애기 나오고 하나의 기억들이 애기 나오고 이제 하나님이 좀 뭐야 한 번이네, 난 너보는 저번에 아주고 나서 과일을 키우니 오자. 애기 나오는 지연도세 하나기 장세 하가다 보면 오자. 놀래 nanti ni yang nak kali ni, aduh, nanti oja tu hamil mengai pare, kalau kamu dapat, oja dia nak bayar kadi, principal amadi, hemat tada hanya kadi mengai, hari nanti hamil bayar bang nero, nanti nak ke exam pada bayar dapat ni, oja kamu ni dong ke? Kau bisa
ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯇꯥ ꯊꯣꯏꯕ ꯍꯣꯏꯗ ꯑꯩꯒꯤ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯟꯗꯣ ꯈꯖꯤꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯪꯂꯨꯕꯗꯣ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯂꯨꯅꯤ ꯑꯩꯅ ꯁꯦꯜ ꯊꯣꯛꯇꯕꯅꯤꯅ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯔꯨꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯌꯦ ꯀꯧꯕ ꯍꯥꯏꯔꯛꯇꯦ ꯑꯩꯅ ꯁꯦꯜ ꯅꯤꯡꯊꯤꯅ ꯊꯣꯛꯇꯕꯁꯤꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯔꯥ ꯈꯪꯗꯦ ꯀꯅꯥꯁꯨ ꯂꯩꯌꯦ ꯀꯧꯕ ꯍꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯒꯤ ꯏꯅꯥꯎ ꯂꯟꯆꯦꯟꯕꯁꯦ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯨꯝꯁꯤꯕꯨ ꯏꯅꯥꯎ ꯂꯟꯆꯦꯟꯕꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯃꯥꯅꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯥꯎꯗꯨ ꯂꯩꯔꯒꯗꯤ ꯑꯝꯇ ꯎꯅꯖꯒꯦ. ꯑꯩꯁꯦ ꯃꯥꯒ ꯅꯣꯡꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦꯕ. ꯑꯣ. ꯑꯗꯨ ꯃꯥꯕꯨ ꯂꯩꯕꯤꯈꯤꯕ꯭ꯔꯣ? ꯏꯅꯥꯎꯗꯣ ꯂꯩꯈꯤꯕꯅꯤ ꯑꯩ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯒꯦꯀꯣ ꯂꯟꯆꯦꯟꯕ ꯅꯪꯕꯨ ꯎꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯕ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ. ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯏꯅꯥꯎꯅꯤꯄꯥꯁꯦ ꯑꯩꯒ ꯅꯣꯡꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕꯅꯦꯕꯀꯣ. ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ. ꯇꯁꯣ ꯑꯩꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯁꯦꯜꯗꯨ ꯂꯩꯔꯕ ꯀꯩꯗꯧꯔꯒꯦ ꯇꯁꯣ ꯁꯦꯜ ꯂꯩꯇ꯭ꯔꯕꯣ ꯀꯅꯥꯅꯣ ꯑꯩ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯕꯣ ꯑꯩꯅꯦ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯂꯥꯁ ꯗꯦꯠꯇꯨ ꯉꯁꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕ. ꯏꯅꯥꯎꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯁꯦꯟꯐꯝꯁꯤꯕꯨ ꯀꯌꯥꯅꯣ? ꯄꯪꯌꯥꯝ ꯌꯥꯝꯕꯗꯨꯗꯤ ꯅꯠꯇꯦꯗ ꯏꯇꯥꯎ 1,100 ꯈꯛꯇꯅꯤ ꯑꯩꯅ ꯂꯩꯇꯕꯁꯤꯗ ꯐꯔꯦꯁꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯁꯤ ꯑꯣꯏꯅ ꯂꯧꯍꯧꯔꯣ. ꯌꯥꯔꯅꯤ ꯏꯇꯥꯎ ꯌꯥꯔꯅꯤ ꯏꯇꯥꯎ, ꯄꯥꯏꯁꯤꯟꯕꯤꯔꯣ. ꯌꯥꯔꯅꯤ ꯏꯇꯥꯎ ꯌꯥꯔꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯐꯔꯦ ꯏꯇꯥꯎ ꯂꯟꯆꯦꯟꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯇꯥꯎ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯉꯛꯄꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯪꯍꯧꯗꯦ ꯑꯗꯣ ꯂꯟꯆꯦꯟꯕ ꯅꯪ ꯌꯨꯝꯁꯤꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯇꯥꯆꯧ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦꯀꯣ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯤꯅ ꯎꯕ ꯐꯪꯖꯕ ꯏꯁꯣꯔ ꯍꯥꯏꯕꯕꯨ ꯇꯁꯣ ꯅꯪ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯏꯁꯣꯔ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯕꯨꯁꯨ ꯑꯦꯛꯖꯥꯝ ꯊꯥꯍꯟꯕꯤꯗꯧꯔꯦ ꯇꯁꯧꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯍꯟꯕꯤꯔꯦ ꯑꯗꯨꯒ ꯇꯁꯧꯒꯤ ꯐꯣꯇꯣꯒ ꯃꯥꯒꯤ ꯐꯣꯇꯣꯒ ꯑꯣꯟꯊꯣꯛꯅꯈꯤꯕꯗꯨꯕꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯅꯦ ꯃꯗꯨꯅ ꯇꯁꯧꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯕꯗꯤ I woke up. Sahi amada angangsinggi pumbilase khitang thina tawbase ngamdera Imphaldagi kilometer 35 haitharaga leiba thuganina nairaba pelasinga lawsing uduna masagi angangsingbu leire thuganambada kayada thamayam honajariba Oda amta samjarake Samlo lengsongbiro samsonga Masayadagi ay nang lapangaramini Odabu Borta Chadaba ay nahakiburo Warubigin ko Warungtaba kaysa ligosida. Angang paginamagta, habang matawa kung very kung na ay niya nangyayari yung dalaga. Udahay masasuna dumalayde ay sukunse sa pangambuduna Udarahay sa kibani Although, hamisangin jet sido, nung manita ya ito pibada kaya kaya gani. Uda matam sa yang na tiyempre ay ang secretary hajar humutabra ngasi na last day aroy bane aduna ngasi pung makaiba sida pung semita hujabagi angangsing ase exam thaba yarodribani Adi tiyo, tawa lang riba sa atin kung hindi, exam thadaba tari niya ito.
ꯂꯥꯛꯑꯕꯅꯤ ꯊꯥꯅꯕ ꯂꯥꯛꯑꯕꯅꯤ ꯍꯥꯠꯄꯁꯤꯕꯨ ꯍꯥꯠꯂꯣ ꯑꯗꯨꯃꯥꯏꯅꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯉꯥꯅꯨ ꯌꯦꯟ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ ꯆꯩ ꯑꯃ ꯄꯥꯏ ꯀꯟ ꯍꯠ ꯌꯥꯕꯗꯣ ꯉꯥꯏꯈ꯭ꯔꯦꯅꯦ ꯈꯪꯗꯦꯀꯣ ꯄꯩꯁꯥ ꯍꯦꯛ ꯍꯥꯞꯄꯣ ꯍꯥꯏꯔꯒꯅ ꯊꯕꯛꯇꯨꯗ ꯄꯥꯡꯊꯣꯛꯑꯣ ꯀꯣꯟꯅ ꯍꯥꯞꯀꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯗꯨ ꯏꯆꯦ ꯂꯁꯅꯥꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯩꯁꯥ ꯃꯣꯏꯕꯨ ꯑꯣꯖꯥ ꯁꯦꯟꯖꯥꯎ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯀꯗꯥꯏ ꯁꯦꯟꯅꯣ ꯒꯙꯥ ꯀꯅꯥꯅ ꯍꯨꯟꯗꯣꯛꯗꯣꯏꯅꯣ ꯅꯪ ꯁꯨꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯑꯃ ꯊꯤꯔꯤꯗꯣ ꯑꯥꯗ ꯂꯥꯛꯑꯦꯗꯣ ꯍꯣꯏꯅꯦ ꯃꯥꯗꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯆꯔꯕꯣꯏꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯜꯂꯤꯕ ꯍꯟꯊꯣꯛꯑꯣ ꯑꯩ ꯆꯠꯀꯦ ꯉꯁꯤꯁꯦ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯔꯣꯂꯔ ꯇꯧꯕ ꯍꯩꯀ꯭ꯔꯨ ꯃꯔꯨ ꯃꯥꯟꯅꯁꯦ ꯁꯤꯒꯗꯧꯕ ꯂꯩꯔꯤꯕ ꯃꯤꯗ ꯑꯩꯈꯣꯏꯅ ꯍꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯠꯀꯗꯧꯕꯒꯤ ꯃꯔꯝ ꯑꯁꯦ ꯃꯍꯥꯛ ꯈꯪꯉꯝꯗꯅ ꯍꯠꯈꯤꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯅꯪꯁꯨ ꯈꯪꯖꯔꯣꯅꯦ ꯍꯥ ꯅꯁꯛꯇꯨꯅꯗꯤ ꯊꯤꯕꯅꯤꯅ ꯅꯪꯒꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒ ꯂꯨꯍꯣꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦꯗꯅ ꯀꯩꯅꯥ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ ꯌꯦꯡꯉꯣ ꯇꯣꯡꯉꯤꯁꯦ ꯁꯦꯜ ꯉꯥꯛꯇꯅꯦ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯅ ꯂꯥꯛꯂꯕꯅꯦ ꯍꯣꯏ ꯑꯥꯗꯒꯤ ꯃꯤꯊꯥꯏ ꯃꯥꯜꯂꯤ ꯁꯥꯔ ꯃꯦꯗꯥꯝꯅ ꯈꯪꯗꯕꯦ ꯀꯩꯅꯣ ꯍꯛꯆꯥꯡꯁꯤ ꯇꯥꯡꯊꯣꯛꯄ ꯌꯥ ꯑꯐꯥꯎꯕ ꯉꯥꯛꯇꯅꯤꯅꯦ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯐꯨꯅꯗꯅꯕ ꯀꯗꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯤꯅꯣꯁꯤꯡ ꯍꯛꯆꯥꯡ ꯆꯥꯗ꯭ꯔꯦꯕ ꯒꯥꯔꯤ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯒꯦꯅꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯂꯦꯛꯇ ꯐꯣꯟ ꯇꯧꯔꯒ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯐꯣꯝꯗ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯇꯥꯟ ꯄꯥꯟꯖ ꯇꯧꯒꯅꯣ ꯅꯪꯒꯤ ꯇꯥꯗꯣ ꯂꯣꯏꯅ ꯈꯪꯉꯦ ꯅꯃꯥꯏꯗ ꯈꯨꯠꯆꯥꯡꯁꯤꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯛꯑꯗꯤ ꯑꯩ ꯂꯥꯟꯗꯣꯏ ꯍꯥꯏꯔꯛꯀꯅꯤꯅꯦ ꯁꯤꯗ ꯑꯃꯨꯛ ꯊꯥꯗꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯝꯕꯤ ꯊꯠꯇꯨꯅ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯆꯦꯟ ꯆꯥꯎꯔꯕꯤ ꯃꯦꯗꯥꯝꯗꯣ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯒꯤ ꯂꯥꯁ ꯗꯦꯅꯁꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯁꯦ ꯃꯦꯗꯥꯝ ꯑꯗꯣ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯂꯟꯆꯦꯟꯕꯁꯦ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯒꯦꯠꯁꯤꯗꯤ ꯍꯥꯡꯗꯤ ꯍꯥꯡꯂꯝꯕ ꯃꯥꯜꯂꯦ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯂꯣꯝꯗꯒ ꯂꯩꯈꯤꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯧꯗꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯂꯩꯕꯤꯈꯤꯕ꯭ꯔꯣ ꯑꯣ ꯃꯦꯗꯥꯝ ꯅꯨꯡꯂꯦꯟ ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ ꯃꯦꯗꯥꯝ ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯃꯦꯗꯥꯝ ꯅꯪ ꯍꯦꯛ ꯁ꯭ꯀꯨꯜꯗꯒꯤ ꯇꯣꯛꯈꯤꯕꯗꯒꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗꯅ ꯀꯔꯤ ꯂꯩꯔꯦ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗꯤ ꯅꯆꯥꯅ ꯉꯁꯤ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗ ꯂꯥꯛꯆꯔꯤꯕꯁꯤ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯏꯅꯥꯎ ꯂꯟꯆꯦꯟꯕꯕꯨ
exam thaba yanaba amuktadi sinmiyuni madam. ꯆꯠꯂꯣ ꯅꯣꯡꯂꯩ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯦꯗꯥꯝ ꯅꯨꯡꯁꯤꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯏꯝꯐꯥꯜ ꯌꯧꯈ꯭ꯔꯒꯅꯤ ꯃꯍꯥꯛ ꯕꯁ ꯋꯥꯀꯤꯡꯗ ꯂꯩꯔꯝꯃꯒꯅꯤ ꯈꯤꯇꯪ ꯆꯠꯂꯣ Madam nungsiba. ꯍꯣꯏ Oh madam. ꯅꯆꯦꯟꯕꯒꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯦ ꯑꯣꯖꯥꯅ ꯍꯥꯏ ꯉꯥꯏꯕꯤꯔꯒ ꯄꯩꯁꯥꯗꯣ ꯂꯧꯕꯤꯀꯣ ꯊꯝꯖꯔꯒꯦ ꯑꯣꯖꯥ Oh madam. Nang chenbagi form fill up tawnaga paisa adugo. Sida leijare madam. Oh madam. Oza sing yung nalapiri. Kari tapi kada ba oza? Ha, ay ginaw ng chin mo na po. Ima, Pamo, nakuha ni na pisak-pik na puto pirang na ba? Mima, natrabay ginaw mo po ase. Nasidi, सही है सीगे मैट्रिक की एग्जाम दा तरानी तो सुबह पोजीशन ले पंगम जरे इनाउगे सुख मुंगाई रब मी को बसीदा इमा दा पामुंग ले रब लबती आई जीना और सिन कया द पेन में दबा नथियन बा इलांगी सुख मुंगाई रब मी को बसीदा Kanino nang nagkakuniba? Sakto na siya. Kasi wala niya ang bago na sa iyo man. Kasi ano na ba pa po nang di masik ato. 이거 뭐야 나가 와나 보내자 나나 나스 시기 주변에서 영원히 가는 차차 시다. 이마오기 사이보다 내만이 왜 몰라 나비 내만 먹고 Madam, mapang puding mag ay sana haizabadi haroidra madam. 야니 하이비 Kanago manisak amabu ay ginaw lan siyan ba na maram oiraga madam na kanbiki. Inawo minungsi utpiduna inawi thakang kaya da matiyang pangbiramba misak adubu magaluhan na dawribi nupi aduna nipa adubu pamlak kabadagi mahapu hat na bagidama senpon kaya piduna kuniyat tawduna mahapu hat na bukharaki makoy masin hotel da photo on na bamikup aduda ay inawalan siyan mana Mahaki punsi supada sabon na doon laizaba ay isama ki putoga misal adugi putoga ola doon nipa adugi putoga sunaki maduna maram oy doon miway sing aduna ay bahat na bugidamag lambida
ꯊꯛꯈꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯃꯦꯗꯥꯝ ꯑꯁꯤꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯕꯨꯁꯨ ꯊꯋꯥꯏ ꯀꯟꯕꯤꯔꯛꯈꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯎ ꯂꯟꯆꯦꯟꯕꯕꯨ ꯃꯦꯗꯥꯝꯅ ꯊꯥꯒꯠ ꯋꯥꯍꯩ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯕ ꯅꯠꯇ꯭ꯔꯅꯦ ꯃꯦꯗꯥꯝ ꯃꯥꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯃꯥꯖ ꯑꯁꯤꯅ ꯅꯥꯊꯩꯗꯨꯅ ꯊꯝꯕꯤꯔꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡꯕꯨ ꯀꯔꯤ ꯇꯧꯗꯧꯔꯤꯒꯦ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯥꯕ ꯇꯨꯝꯕ ꯃꯅꯤꯡ ꯊꯪꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤꯁꯨ ꯆꯠꯅꯐꯝ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯅ ꯎꯠꯂꯤꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯇꯥꯡꯅ ꯐꯪꯖꯕ ꯑꯩꯒꯤꯗꯤ ꯃꯅꯤꯅꯦ ꯃꯅꯤ ꯃꯇꯥꯡꯁꯤꯗ ꯂꯤꯂꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ